ASI amadi SI sing training loirabasu passing out perat pangthokte haina Manipur Police Training Center pangai da irang hokre. Pau sandok na pizari. Manipur Police Training Center pangai da training tauriba ASI sing passing out perat tawalage haina mioi kharana paisa piu hairi passing out perat tawhandabagi tamak training center manungda ngasi ayuk irang thokre. ISTV News na thoktok thokpam da chaluba matamda training center gi main gate thingduna thamlamki. English singa tara da khankiba ASI chahum gahum putaru amadi SI chahum humpudra taruk mamang chahigi March ki tang tara manga da training tawrapadagi matam helaba fawbada Manipur Police Training Center gi director KH Chandramani na passing out perat tawhandana thamlakibani hairi iramasigi matang da director ga wari chanarabasu passing out perat ki matam lepthoktana thambadagi ngasi khanghaudana irang haurakibani ASI amadi SI sing training da saruk yaruba miyoi singna Lambida uwa faizinduna kana amada chathan khide irang hauri basingna ISTV News ta phongdorakpada training director na training manungda ahawba pijagani haiduna ration money lupa listing amagi mathakta lupa chamnga hena lauri training center as business onthoktuna lairik yonsinba lottery ticket yonsinbagi thabak kya tawduna leire khongupi na bani haiduna lupa listing amaga chatruk lauri amarunda handaki mas tha hawgalakpa matamda director gi miyoi kharana training tawriba miyoi singda paisa pi na bahai rakiba leire passing out perat ki matam helaba fawda passing out perat pangthoktana leiba kaya asidagi irang asi horakibani haina phongdoraki irang tawiba mafamda training center gi chief drill instructor and sana tombal laktuna wari shanana buhona bada kanaba phangkide director Chandramani masa laktuna passing out perat asi lagliba tang kun mathoi natraga kunthra da pangthoklage haiba wafamda training tawiba singna yabam ngamloi haibadagi director mafam adudagi khanki Director na haibo wafam yabam ngamloi akak naba matam pi de haina khalau kya lauki Haujik Imphal East ki Nilakuthi da semgatliba food park asidagi hena chawba mega food park ama sanana ba Imphal West amasung Imphal East ta mafam chaba lamthiri haina Commerce and Industry Minister Govindas Konthawjamna phongdokre PhD chamber na sinduna ngasi Hotel Classic ta pangthokiba mega food park catalyzing food processing industry haiba seminar hawdopagi thoramda mahakna makha tana haikibada Haujik Center na organic farming da pungning thogalingai asida mari leinaba department amasung lawmi singna pungning changsin ba mathau tai Organic pothok sing puthok tuna ningthina process tawraba matungda atopa lebak singda thadok nabagi pandamda mega food park lingkhatpagi tangai phadaba asi lakpani Imphal East ki mafam amada lam acre yankhairom loshin ba yabra haina yengli athuba matamda mafam chabada thabak oina paikhalagani haiki Food products generated the highest employment to the tune of 12.13%, which is higher than that of the textile industries. Textile industries has got only 10.86%, and basic metals is 8.11%, and so on. There is urgent need of commercialization of agro-horticultural products into various food products through value addition and consumer-friendly foods. Ngasigi thoram maduda Chief Secretary O Nabakishore PhD Chamber North Eastern Committee ki Chairman Sudarshan Mudra susaruk yaki Chief Secretary O Nabakishore na awang nongpok lamdam gi oina organic farming yokhatnaba center na lupa crore chamari air mark tawduna thamle masigi manungda Manipur gi oina agriculture department ki lupa crore ahum makhai horticulture ki lupa crore taret makhai puna lupa crore tara mathoi air mark tawduna thamle haiki Northeast ki damukta organic farming ki damukta they have earmarked 400 crore rupees. Masida value chain of the food processing organic food ki hari. Masida value chain se yaw rije masai ki soil ki health ki hodana masida thaba maru input madagi
chemical fertilizer sinadaba, compost sinadaba, compost sinadaba, bio pesticide, adagi madugi processing, packaging, transportation, kodeng roi yaugado ini. Delhi ki Sardar Patel da leba Manipur Bhavan da Amjugi President yauna thaupuba mioi ani na changnana hotnabada guard taba ani shuba Manipur Rifles ki personnel amana thawai ushitaba thabak sa tharakpadagi achauba ungkhatnaba mathokre thaudok asi chatkiba tang 12 gi ayukta thokibani ISTV News na fangba paugi matung ina numit asida Amjugi President Wangkhemcha samjaina luchingba Amjugi mihut ani ga loinana Sardar Patel da leba Manipur Bhavan da mi unanaba chatpa matamda mafamadu da guard taramba second MR gi personnel amana mi amadagi hena changba yaroi hairakpaga loinana check taunana bohona rakibani hairi President Samjai Masana Mahak Amjugi President ni haina sak taklaba fawbada thawoi ushitaba thawong kya chatharakpadagi Manipur gi DGP amadi GAD gi makok thongba official singda paw phawnaraba matungda mafamadu da duty tawriba second MR gi kangbuna bab tana hodabadagi thodok adu thokibani matungda asigumba thodok thoktana bohonagani haina thajaba pibaga loinana thodok adugi damak lale haina phongdoraki hairi marakthana tenba brementang lauzari Old Lambuland opposite GP Women College. Admission open for class 11 and 12 sciences. Foundation course for physics, chemistry, biology and maths. Duration 5 months. Board for CBSE and COSIM. Class commencing from 4th April 2016. Only 40 students per batch. India ki ahanba National Awardee Government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry, Industrial State, Takiel da contact tobiu. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr Madhubala Laser Beauty Clinic MZ Avenue Imphal. Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Nauna hangjare Z Hyundai Authorized Servicing Center company na ayaba piraba training chapchana pass tawraba matam sigi matik charaba khutsu khulai gi mating same sariba Z Hyundai's Authorized Servicing Center aikoi khudong chaba singdi pan boot AC charger tire inflator wheel balancer wheel aligner spare parts pickup and drop amuktang nangsin biru aikoi gi address ti khabam lamkhai near IGAR South Mantri Pukre adung kari gumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga livergi mapangan chontharak patarabashu karishu waningai leitre lifsaf syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laing babudi nadringai da saksal hobana hena fai Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu amukana taram nokchari Kumbi Kendra gi manung chanba torbung bangla da leiriba school asi mawong maril tadre ozagi award pa leiri mahiroi kya gi khanuna sarkar asina thuba matamda thabak paikhat piu haina hanagi MLA N mangina phongdorakli mahang makha taraduna school asigi hauzik leiriba toilet asisu niti niyom chumna sadre hairi akhoi ngasi lepi basini karamna quality control torga sabage amount kaya changbage oja kaya leibage aduga loinana masigi school asigi posta oja hapkiba leirabra manipur gi mafam ataidadi akhoi EGS ki oja haptana school age village singda primary gi akhoi lower primary gi angang singbu basic education pinanabagi khudong sabado sarva shiksha abhiyan gi makhada paikhati adu ngasi di school asida khulasi leiriba praja singda hangbada school asida oja amata laktaba chhatra su amata tamdraba thong ju yaugdraba chhatra leitaba school asida letrin su ani saba aduga loinana
सुमाइना मांगलीब असे मणिपुर सरकारना अखोई एजुकेशन डिपार्टमेंटना सर्व शिक्षा अभियान की मखाद पाइखलीबसे अथुब मतमदा तोरबुंग कुंभी केंद्र की मनुंग दरेबा तोरबुंग बांग्ला की EGS के स्कूल से मसे अथु मतमदा लाइक तमना बसेलु मसीद चंगिबा सारिबसिने करम हाइना सारिबनो सरकार असिना करमने यंगसन बिगिन हाइदो लमदम मसीगी प्रजादा सेंगतोपियो हाइदना आइना हाइजरी इंडिया गवर्नमेंट की मिनिस्ट्री ऑफ ह्यूमन रिसोर्स डेवलपमेंट स्कीम की मखादा नॉर्थ ईस्ट उर्दू एंड अराबिक डेवलपमेंट काउंसिल ना RK सनातोंबी विद्यालय दा पोस्ट 542 लौनबगी परीक्षा पांगथोकनी तौरमलगा मतम कक्तना यैथोक्तुना थंबा अथुबदा यानबा पुरक्तुना अप्लाई तौरुबा कैंडिडेट सिंगी हक मपुंग फाना फंगनब होनबदा सेक्शन खुदिमक्तगी मतेंग पांगबियु मतम थिंथादुना थंबना अप्लाई तौरुबा कैंडिडेट सिंगी अमसुंग सोथादुना लैरिबा फुरुपकी मांगजबा ओइगनी हाइदुना मरी लेनबा ऑथोरिटी खुदिमक्ता ऑल इंडिया इमाम्स काउंसिल मणिपुर स्टेट की माइकैदगी फुंगदोरकली ASI अमदी SI सिंह ट्रेनिंग लोइरबसु पासिंग आउट पेरड पांगथोकते हाइना मणिपुर पुलिस ट्रेनिंग सेंटर पांगैदा इरांग हौख्रे मिरेंग ताबिरिबसिंग बो अमुकना खुंजरी